Hello everyone. Assalamu alaikum. Mayamna Riyazuddin gi external internet Riyazuddin bogi mayungi khangdabida pangang tangang ba kamunen sagali aduga meitei gi mayuk tangangi pangan gi mayuk tangangi adu gi mayuk tangangi akhangba mina de akhoi bu support tawgani aduga akhoina thangjalliba akhoina uriba akhoi gi thoiba crisis singida akhoi yengiba view akhoi ngangiba singse masi laibak punusibagi ni haina khangadorsi kanano yamna fazana munna akhoi activities aina sibo social jida thola thamleiba wafam sing kari de karam bai suda thamleiba no natra manipur kaina noido loina ma khang bani mayam gyan tana tasanna daba asum basibo namat ke haiba sugum base akhoi pangal da suyore metei sile naw da suyore ngasi fauda khanasi launa se akhoi number 1 da maga khanasi launa si but iram dang gi ofam lak pada di kokti sumaina non gedamni imalai baki manipur gi ngam khai gi lak pada di akhoi kokti sumaina non gedamni selot taw gedamni akhoi imalai baki dama ai gi pokna fambi dama nakoi me am di tab sungami khang sungami kekel gumba maite lipun gumba hoyar hozik maite si refugee ne maite gi akhoi gi Burma dagi lakpo refugee sing sigi ST list demand gi dagi irang gi tholok pane du to bane na mayang sing da hairi kuki gi silinau sing gi cancel da kuki len jindabad hairi ba kekel hoyar sumba da di nong tawam ta hayngam de ne maitai lipul hayngam de ne adu Riyazuddin bogi mayum di never ever imalai baki against ngang pum hoi any communities pangaloisan maitai hoisan kuki hoisan naga hoisan imadu gi damak challenge ne CMI biram ge matam pumna makta imalai baki damakta hek ima atopa de khanaba launa di myam thokani imung amada masama isilinaw bu khanarimni aduga manipur gi oina separate gi oina wafam lakpa aduga manipur bu karim ka thaina rakpadi never ever dai ko adu solution tawra madu di fight tawganeba ngamba level da ngasi athauba singkrai sakrage asida phongnani lawri si kukilen jindabad meitei isilinaw si Burma de refugee ni adu singchangpagi ST list ki demand dagi sumain crisis thokpane na hairi si mi lak ni yengi basda kana reply to khrage ba si mathakta aduga ikoi gi KKL gumba maitei lipun gumba ngala bai te panganda tai na khoi crisis khrage ba makhoi na wa hek lon ba loi ba kuki sili naw dagi amuk lae ba adu kuki sili naw sing da so mai ge oi roi da ba mafam da mangda mangra tan bak sap mana gani ko separate administration SSA mangda mangra tan dum arem da thawai ta ba thaba ta gani kuki silinaw da sumya mori sani loina mak sin su hai masi possible oi thoi da bori ne na masi gi manungi agenda si kuki pumna mak ya ba na te kuki pumna mak ta su pen da ba leiri madugi manungi factor mayam da koi palalakano aduna sumba si koi gi Iran sinem salaba gyan karak tara ba si da muka akhoi gi youth sing da dadi manipur gi nungsi jaba miyoi sing da thamoi da thin gano ai pangal ni ai as a pangal ni adu araga su hairi bo fam da di manipur da karem ga thai na ba manipur da sokpa manipur da serana ba history yam sagat pa sama ne maduna ngasi aina reply to re ni aduga aina video do chengna ai popular oining bagi na trakai gi kaisu leite laiba ki oiba adugumba singnarakpadudi aina video dugi aina haiboi heitaboi khra aina haijabani miyam si support tawrisi kana support tawri mujai khangeba dusu chin dai malaba nuksibane yaroi thamoi sengna nuksibiyo pangal lanang lawbudui muhota sigumba si dari blayam tang piro good haige thanks haige meitei lipun gi promote sing adai ke kel gi oja sing asida dinoi ji na yana ba na mayang na harakbudi ki ne pangalam na hairobudi kari oigani se masi meitei yamna haira su kari oigani akhoi masen chingthanari ngai dane mi na tawmo yabdu na si waribni masum base akhoi thengna gadabni atai da lawning balawraksano aduga manipur gi oina meitei len pangal len kuki len nagaland hairak pami mokhoi do mado akhoi gi manipur gi yekna bane masi ai thamjage myam da maitai khang so maitai gi len ne hairak pa yaro si manipur da leiri jati kunthra wa gi lamni manipur kai bi yaro se legi damni ada se kuki le la na ga law bi rakano taning de
ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯑꯗꯨꯗꯗꯤ ꯂꯣꯏ ꯄꯨꯊꯔꯛꯑꯅꯤ ꯃꯅꯤꯄꯨꯔꯗ ꯃꯅꯤꯄꯨꯔꯤ ꯂꯦꯟ ꯍꯥꯏꯁꯦ ꯃꯅꯤꯄꯨꯔ ꯍꯥꯏꯁꯦ ꯁꯤꯗꯒꯤ ꯍꯦꯟꯕ ꯑꯇꯣꯞꯄ ꯑꯃꯐꯥꯎ ꯂꯩꯇꯦ ꯃꯥꯒꯤ ꯁꯦꯄꯔꯦꯠ ꯑꯃꯐꯥꯎ ꯂꯩꯇꯦ ꯃꯅꯤꯄꯨꯔꯁꯤ ꯅꯤꯡꯊꯧ ꯄꯥꯜꯂꯝꯕ ꯂꯩꯄꯥꯛꯅꯤ ꯍꯥꯏꯕꯁꯦ ꯁꯤ ꯅꯠꯇꯅ ꯍꯤꯁꯇ꯭ꯔꯤꯗ ꯑꯃꯐꯥꯎ ꯂꯩꯇꯦ ꯑꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏ ꯈꯟꯊꯁꯤ ꯁꯤꯒꯨꯝꯕ ꯌꯥꯝꯅ ꯔꯤꯑꯦꯛꯁꯅꯔꯤ ꯑꯣꯏꯕ ꯃꯊꯣꯡ ꯃꯔꯝ ꯆꯥꯗꯕꯁꯤꯡꯁꯦ ꯄꯤꯠ ꯋꯥꯀꯥꯏꯍꯧꯔꯤꯁꯦ ꯁꯨꯝꯕꯁꯤꯗ ꯔꯤꯄ꯭ꯂꯥꯏ ꯇꯧꯁꯤ ꯁꯨꯝꯕꯁꯤ ꯑꯩꯈꯣꯏ ꯃꯐꯝ ꯆꯥꯅ ꯂꯩꯔꯤꯕ ꯑꯣꯖꯥꯁꯤꯡ ꯑꯗꯒꯤ ꯂꯩꯔꯤꯕ ꯑꯆꯧ ꯑꯁꯥꯡ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤ ꯀꯔꯤ ꯇꯧꯔ ꯂꯩꯔꯤꯅꯣ ꯁꯨꯝꯕꯁꯤ ꯐꯔꯦ ꯃꯌꯥꯝ ꯉꯁꯤ ꯑꯩꯅ ꯊꯝꯖꯔꯤꯕ ꯋꯥꯐꯝꯁꯦ ꯁꯣꯏꯈꯤꯕ ꯌꯥꯎꯔꯁꯨ ꯉꯥꯛꯄꯤꯒꯅꯤ ꯇꯧ ꯅꯨꯡꯉꯥꯏꯇꯕꯗꯤ ꯊꯝꯃꯛꯄꯅꯤꯀꯣ ꯊꯦꯡꯛ ꯌꯨ ꯑꯦꯕ꯭ꯔꯤꯋꯥꯟ